FIFA World Cup 2026 yam naksal lakbaga iroina na hausi mai magi countries singi magi football coach magi manager sing na khoi gi FIFA World Cup to the sanaga da magi final squad lok thokpa hore maruina hausi ngarang nahan khoi gi South America gi football gi zain na mane haina longna riba khoi gi Brazil FIFA World Cup khwadi gi handle lawa team mamo iba FIFA World Cup manga lawa team oiba Brazil gi bagi hausi hausi ma coach oiba manager oiba Carlo Ancelotti na magi 26 final squad maming lakthokre hena nuai ribadi yam yam na khorang ngai na ramba Neymar gi fencing gi mukta yam haraw paw mani masi ma na lakthok pa squad tui manung da khoi Neymar junior yam thajidana yam expect taw do mong da yam na lakthok pa de yaroidra habagi yam da singna ba Brazil gi football fencing na digi Manipur adi Neymar bu pamjaba Neymar da khoida jaba magi mong da thajaba thamjaba khoi mioi mayam na magi fan mayam na mabu lakthok pa yorok da adugi matik kharaw ba yam excited obe fogre ta sengna Neymar ji matam koina injury lai rubadagi sanaba da magi sanabai matam si phang da ba injury ne henba adum mamang da khoi laibak thiba thokdok mayam ma thokre magi injury na maram oiga khoi qualifier da khoi Ancelotti na magi manager na select tok ta mamang da yaukhiba mayam ma madugi doubt leiboina mayam gi magi fencing da wahang mayam ma hangrakhi kari da mukta Neymar ko kholakta ba no haina ado magi manager Ancelotti na haibi matung na ma hauzik injury da lairi magi form lakpada do magi mafam laigani magi Brazil da magi squad oibagi magi dum magi mafam laigani haina dum ma thajaba pidra lakhibani ado finally yaurkre masi taseng namak nungai ado taseng na Neymar khwadi maru oiba player mane duga yamna hena amuk maru oi magi ena maru oijariba khwadi aroiba FIFA World Cup oiga doine magi performance 2022 ki FIFA World Cup ta ki quarter final Croatia ga sana khibagi mayukta magna khogi extra time this and khiba goal adugi performance ngasi phok miam na kaunadri laibak thibadi Croatia gi mahutta penalty shootout mai thiau bane matom da solo goal oina chan khibani madugi performance su miam na hoju kaunadri hai tare ko loina na mamangi World Cup ta sana ba yawa amadi hoji club ta perform tawriba player khasu nuai taba pawne khalak taba yawre panba ya player singi manung da João Pedro Chelsea da sana ba Richarlison Anthony Gabriel Jesus Thiago Silva Estevao Sevinho haiba maru player sing si miam na expect tawruba kharasu khalak taba yawre masi magi coach tu gi magi aningba pambani ko masi akoina hekta hairu yade magi perform tawriba magi aningba pamba magi plan mayam lengwani maruina Neymar select tawrpa si Brazil team gi oina Brazil fan gi oina Brazil bu pamjam music oina di yamna World Cup si akoi gi moina expect tawba hena mang thana changjinba moi World Cup lawya wi chances si adugi matik sumwang khale haitare ko 2021 Copa America da khoi Argentina ga final sana khibada Argentina na Copa America do lawki boiba taraga sundumitu da Neymar ge performance su angak phangna fajagi haitare ko Neymar thingna bo hona bada khoi Argentina gi magi defense ki magi players sing awaba oiki even Emiliano Martinez na last 10 second half ta khoi Neymar si thingna bo hona bada mongonda adugi matik awaba oiki hai ado performance angak pane 2022 so ina panjaki brduni quarter final yong pusel khiba su quarter final goal chan khiba su Neymar gi performance ni ado if Brazil na karigmo World Cup lauge lahon ge haibagi kano asa leibirga di Neymar si hauji fully fit oina fajana magi perform to dakar OFC mem thamjege ado myam gi mot comment thambiramo moina tari ba group C da Brazil Morocco Scotland Haiti Brazil je hauji FIFA ranking 6 tani leirip si aduga Morocco na FIFA ranking 8 ni Morocco araiba team natte Scotland 43 ranking ni Haiti 83 ni 83 rank ado group si dagi aina sum khoi gi second round chang pe yaba aina khanjaba si Brazil di compulsory changa ni duga Morocco si chang kado male ai motane ado miyam gi mosu thambiramo ado tasengna ngasi ona di aina pujari ba si Brazil da khoi gi Neymar select tor pusi gi haraw phunuk saboina tawjarak pane ado mayam gi mota kari lebi habdo comment box thamira mo thak chari yeng bi ru pona mo thank you